ꯐꯦꯛꯇ ꯔꯤꯄꯣꯔꯠ ꯇꯧꯒꯗꯕꯅꯤ ꯑꯦꯖꯨꯝ ꯇꯧꯕꯗꯤ ꯌꯥꯗꯦꯀꯣ ꯑꯩꯈꯣꯏꯅ ꯃꯤ ꯑꯃ ꯃꯥꯡꯈ꯭ꯔꯗꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯇꯥꯕꯅꯦ ꯑꯗꯨꯒ ꯃꯥ ꯍꯛꯆꯥꯡ ꯁꯤꯅ ꯐꯪꯉꯦ ꯍꯥꯏꯔꯒꯅ ꯃꯥ ꯁꯤꯔꯦ ꯁꯣ ꯃꯤꯗꯤꯌꯥ ꯔꯤꯄꯣꯔꯇꯦꯖ ꯏꯖ ꯑꯣꯟ ꯐꯦꯛꯁ ꯅꯪꯅ ꯑꯦꯗꯤꯇꯣꯔꯤꯌꯦꯜ ꯑꯃꯗ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯔꯀꯥꯟꯗ ꯇꯥꯔꯒꯗꯤ ꯃꯥ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟ ꯄꯤꯁꯅꯤ ꯑꯣꯄꯤꯅꯤꯌꯟꯗꯨꯗꯤ ꯍꯥꯏꯕ ꯌꯥꯏ ꯀꯩꯒꯨꯝꯕ ꯐꯥꯈꯤ ꯇꯥꯔꯒꯗꯤ 90%ꯇꯤ ꯁꯣꯏꯗꯕꯤꯗ ꯑꯣꯔ 99% ꯍꯥꯏꯕꯤꯔꯣꯅꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯤꯡꯅ ꯊꯥꯗꯣꯛꯄ ꯑꯃ ꯌꯥꯎꯗꯦ ꯍꯤꯡꯅ ꯊꯥꯗꯣꯛꯄ ꯃꯔꯛꯇ ꯑꯩꯈꯣꯏꯁꯨ ꯌꯥꯎꯏ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯂꯩꯃꯈꯣꯡꯁꯤꯗ ꯑꯩꯈꯣꯏ ꯄꯥꯎꯃꯤ ꯃꯉꯥꯅꯦ ꯑꯩꯈꯣꯏ ꯆꯪꯉꯨꯕ ꯀꯥꯟꯁꯤꯗ ꯀꯦꯃꯦꯔꯥ ꯄꯥꯏꯔꯒꯅꯦ ꯑꯩꯈꯣꯏ ꯅꯣꯡꯃꯩ ꯄꯥꯏꯗꯦꯀꯣ ꯑꯩꯈꯣꯏ ꯀꯨꯀꯤꯒꯤ ꯂꯩꯔꯤꯕ ꯖꯒꯥꯗꯨꯗ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥ ꯄꯥꯏꯔ ꯆꯪꯉꯨ ꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯄꯨꯂꯞ ꯀꯣꯏꯁꯤꯜꯂꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯅꯨꯃꯤꯠꯇꯨꯗꯕꯨꯗꯤ ꯑꯩꯈꯣꯏ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯟꯖꯩ ꯍꯥꯏꯕꯗꯤ ꯌꯨꯝꯗ ꯆꯥ ꯍꯥꯞꯄꯨꯔꯅꯨ ꯍꯥꯏꯕ ꯐꯤꯕꯝꯅꯦꯕꯀꯣ ꯑꯗꯨ ꯍꯧꯖꯤꯛꯇꯕꯨ ꯈꯔ ꯐꯥꯒꯤ ꯇꯧꯕ ꯋꯥꯅꯤ ꯅꯨꯃꯤꯠꯇꯨꯗꯗꯤ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯤꯡꯗ꯭ꯔꯦ ꯍꯥꯏꯅ ꯂꯩ ꯑꯗꯨ ꯏꯀꯥꯏꯖꯕꯁꯤꯁꯨ ꯀꯃꯥꯏꯅ ꯏꯀꯥꯏꯖꯒꯦꯗ ꯁꯤꯕꯁꯨ ꯐꯖꯅ ꯁꯤꯔꯗꯤ ꯐꯩꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯤꯔꯝꯃꯦ ꯈꯣꯠꯄꯤꯔꯝꯃꯦ ꯀꯥꯏꯗꯤ ꯅꯠꯇꯕꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯏꯀꯥꯏꯅꯤꯡꯉꯥꯏꯕ ꯃꯑꯣꯡꯗ ꯍꯥꯠꯄꯤꯔꯝꯃꯦ ꯀꯥꯏꯗꯨꯗꯤ ꯑꯃꯨꯛ ꯂꯩꯅ ꯃꯑꯣꯡꯗꯨ ꯐꯖꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯍꯣꯏ ꯑꯩꯈꯣꯏꯒꯤꯗꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯍꯦꯖꯥꯔꯠꯅꯦ ꯂꯥꯟꯃꯤ ꯑꯃ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤ ꯑꯃꯒꯤꯁꯨ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯍꯦꯖꯥꯔꯠꯅꯦ ꯅꯣꯡꯃꯩ ꯀꯥꯞꯄ ꯀꯥꯟꯗ ꯁꯤꯕ ꯃꯤꯅ ꯍꯥꯠꯂꯝꯕ ꯑꯗꯨꯒ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯁꯦꯟ ꯍꯥꯠꯇꯣꯛꯅꯕ ꯍꯥꯏꯕꯁꯤꯅ ꯂꯥꯟꯒꯤꯗꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯨꯄꯥ ꯃꯁꯦꯟ ꯍꯥꯠꯇꯣꯛꯅꯕꯁꯦ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯑꯣꯄꯤꯅꯤꯌꯟꯅꯤꯀꯣ ꯅꯪꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏ ꯑꯩꯁꯨ ꯄꯥꯏ ꯏꯕꯥꯅꯤ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯑꯥꯏꯗꯤꯌꯣꯂꯣꯖꯤꯅꯤ ꯅꯪꯒ ꯑꯩꯒ ꯌꯦꯛꯅꯕꯅꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯣꯀꯦ ꯏꯕꯥꯅꯤ ꯀꯥꯊꯅꯔꯁꯦ ꯍꯥꯠꯇꯣꯛꯅꯁꯦ ꯍꯥꯏꯕꯗꯨꯗꯤ ꯑꯉꯝꯕ ꯑꯍꯩꯕ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯠꯂꯥꯏ ꯑꯣꯐ ꯆꯣꯏꯁ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯆꯝꯖꯔꯕ ꯔꯨꯜꯁ ꯑꯣꯐ ꯋꯥꯔ ꯔꯨꯜꯁ ꯑꯣꯐ ꯏꯟꯒꯦꯖꯃꯦꯟ ꯍꯥꯏꯅ ꯖꯦꯅꯦꯚꯥ ꯀꯟꯚꯦꯟꯁꯟ ꯀꯥꯏꯅ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯅ ꯂꯥꯟ ꯁꯣꯛꯅꯗ꯭ꯔꯤꯉꯩ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯂꯥꯟ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯗꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁꯣꯛꯅꯔꯤꯕ ꯂꯥꯟꯁꯤꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯟꯕꯅꯤ ꯀꯟ ꯇꯥꯔꯒꯁꯨ ꯌꯨꯀ꯭ꯔꯦꯟꯗꯩꯗꯤ ꯀꯩꯁꯨ ꯍꯦꯟꯅ ꯀꯟꯕ ꯂꯥꯟꯃꯛꯇꯤ ꯅꯠꯇꯦ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜꯅ ꯊꯥꯗꯅꯔꯤꯗꯣ ꯑꯗꯨꯅ ꯂꯥꯛꯆꯤꯡ ꯄꯣꯏꯟꯗꯤ ꯃ꯭ꯌꯥꯟꯃꯥꯔꯗꯁꯨ ꯌꯦꯡꯕꯤꯔꯣ ꯅꯠꯇ꯭ꯔꯥ ꯃꯐꯝ ꯈꯔꯗꯗꯤ ꯂꯥꯟ ꯌꯥꯝ ꯀꯟꯅ ꯇꯧꯅꯔꯤꯑꯕ ꯑꯗꯣ ꯇꯨꯝꯕ ꯀꯥꯟꯁꯤꯗꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯀꯔꯝ ꯀꯥꯟꯗ ꯕꯣꯝ ꯇꯥꯛꯀꯅꯤ ꯈꯪꯄꯣꯟꯇꯦꯕ ꯍꯥꯎꯑꯦꯚꯔ ꯀꯃꯤꯡ ꯕꯦꯛ ꯇꯨ ꯌꯣꯔ ꯄꯣꯏꯟꯠ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯃꯤꯔꯥꯖꯅ ꯍꯥꯏꯕꯗꯣ ꯃꯤꯁꯤꯡ ꯍꯥꯏꯇꯥꯔꯒꯗꯤ ꯑꯣꯀꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯥ ꯊꯤꯕ ꯐꯪꯗ꯭ꯔꯤ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯤ ꯃꯌꯥꯝꯅ ꯑꯥꯔꯃꯤꯅ ꯑꯣꯀꯦ ꯑꯗꯨꯒꯤ ꯔꯤꯄꯣꯔꯇꯥꯖꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯕꯗꯗꯤ ꯐꯥꯒꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯈꯛ ꯑꯣꯏꯔꯨꯕꯒꯤ ꯂꯥꯏꯕꯛ ꯐꯕꯒꯤ ꯑꯩꯈꯣꯏ ꯑꯥꯔꯃꯤ ꯀꯟꯕꯒꯤ ꯊꯣꯛꯂꯛꯄ ꯋꯥꯅꯤ ꯑꯩꯈꯣꯏ ꯄꯥꯎꯃꯤ ꯃꯉꯥ ꯅꯍꯥꯟꯒꯤ ꯊꯧꯕꯥꯜꯗꯒꯤ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯑꯇꯣꯞꯄ ꯈꯔ ꯂꯩꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏꯅ ꯈꯪꯕꯗ ꯃꯤ 30 ꯑꯗꯨꯃꯥꯏꯅ ꯁꯨꯔꯝꯒꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯈꯪꯕꯗ ꯌꯥꯏꯉꯪꯄꯣꯛꯄꯤꯔꯣꯝꯗꯁꯨ ꯑꯗꯨꯅ ꯗꯣꯁ ꯑꯥꯔ ꯏꯟꯀ꯭ꯂꯨꯗꯤꯡ ꯏꯁꯥ ꯌꯥꯎꯅꯀꯣ ꯑꯩꯈꯣꯏꯁꯤ ꯂꯥꯏꯕꯛ ꯐꯕꯅꯦ ꯍꯥꯏꯅ ꯂꯧꯔꯒꯦꯅ ꯈꯜꯂꯁꯦꯕ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯣꯠꯅꯩꯕ ꯆꯝꯖꯔꯕ ꯅꯣꯟ ꯀꯣꯝꯄꯦꯇꯦꯟꯁ ꯍꯥꯏꯇꯥꯔꯦꯅꯦ ꯉꯁꯥꯏ ꯈꯨꯠꯂꯥꯏ ꯄꯥꯏꯗꯕ ꯃꯤꯗꯕꯨ ꯑꯩꯅ ꯅꯣꯡꯃꯩ ꯄꯥꯏ ꯍꯥꯏꯅ ꯒꯨꯟꯗꯥ ꯁꯥꯕꯗꯨꯗꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯍꯧꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯈꯨꯗꯝꯗꯨ ꯅꯠꯇꯦꯅ ꯑꯗꯨꯒ ꯅꯨꯄꯤ ꯉꯥꯟꯅ ꯅꯩꯕ ꯑꯗꯒꯤ ꯐꯨꯕꯁꯦ ꯀꯥꯞꯄ ꯈꯥꯏꯗꯨꯗꯤ ꯀꯥꯋꯥꯔꯗꯁ ꯑꯗꯨ ꯃꯤꯀꯤ ꯊꯤꯒꯤ ꯋꯥꯔꯤꯅꯦꯕ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯅ ꯑꯗꯨ ꯁꯤꯁꯇꯦꯝꯁꯤꯗ ꯌꯦꯡꯕ ꯇꯥꯔꯗꯤ ꯉꯁꯥꯏꯒꯤ ꯃꯤꯔꯥꯖꯀꯤ ꯁꯦꯀꯦꯟ ꯀꯣꯏꯁꯟꯗꯨꯗ ꯂꯥꯛꯇꯥꯔꯒꯗꯤ ꯚꯥꯏꯂꯦꯟꯁ ꯍꯥꯏꯁꯤꯗꯤ ꯏꯟ ꯇꯥꯏꯝꯁ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯦꯅꯥꯔꯀꯤ ꯂꯩꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯂꯩꯇꯕ ꯁ꯭ꯇꯦꯠꯂꯦꯁ ꯑꯣꯏꯔꯕꯅꯤ ꯕꯅꯥꯅꯥ ꯔꯤꯄꯕ꯭ꯂꯤꯛꯀꯤ ꯇꯥꯏꯞꯇ ꯂꯩꯔꯕꯅꯤ ꯑꯩꯈꯣꯏꯒꯤ DGP ꯐꯣꯔꯃꯔ DGP ꯑꯃꯗꯤ ꯐꯣꯔꯃꯔ ex-CM ꯍꯥꯟꯅꯒꯤ NPPꯒꯤ ꯌꯨꯝꯅꯥꯝ ꯖꯣꯏꯀꯨꯃꯥꯔꯅ ꯗ ꯋꯤꯛꯇ ꯄꯤꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯍꯥꯏꯗ꯭ꯔꯣ ꯃꯅꯤꯄꯨꯔꯗ ꯗꯤꯛꯇꯦꯇꯔ ꯑꯃꯅ ꯔꯨꯜ ꯇꯧꯔꯦꯅ ꯕꯤꯔꯦꯟꯏꯁ ꯑ ꯗꯤꯛꯇꯦꯇꯔꯅ ꯍꯥꯏꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯁꯦ ꯑꯩꯈꯣꯏꯒꯤ ꯖꯣꯏꯀꯨꯃꯥꯔꯅ ꯍꯥꯏꯕꯅꯦ ꯗ ꯋꯤꯛꯇ ꯄꯤꯕ ꯏꯟꯇꯔꯚ꯭ꯌꯨꯗꯨꯗ ꯃꯌꯥꯝ ꯄꯥꯕꯤꯔꯝꯒꯅꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁ꯭ꯇꯦꯠꯇꯤ ꯂꯩꯇ꯭ꯔꯦꯅ ꯈꯜꯂꯁꯦ ꯁ꯭ꯇꯦꯠꯀꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯦꯠ ꯑꯣꯏꯗꯧꯁꯨ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯨ ꯃꯥ ꯃꯁꯥꯅ ꯍꯥꯏꯖꯔꯦ ꯑꯩꯗꯤ ꯅꯣ ꯂꯣꯡꯒꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯝꯕꯥꯏꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯀꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯤꯡꯒꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯅ ꯅꯠꯇ꯭ꯔꯣ ꯀꯨꯜꯗꯤꯞꯇ ꯑꯣꯏꯅ ꯂꯪꯈ꯭ꯔꯦ ꯀꯩꯅꯣꯁꯦ ꯑꯗꯨ ꯁ꯭ꯇꯦꯠ ꯑꯃꯗ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯂꯩ ꯍꯥꯏꯕꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯥꯒꯤ ꯄꯥꯋꯔꯂꯦꯁ ꯑꯣꯏꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯊꯣꯛꯄ ꯇꯥꯕꯅꯦꯕ ꯉꯁꯥꯏ ꯑꯍꯥꯟꯕ ꯀꯣꯏꯁꯟꯗ ꯍꯪꯕꯗ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯁ꯭ꯇꯦꯠ ꯍꯥꯏꯕꯒꯤ ꯋꯥꯍꯟꯊꯣꯛꯁꯦ ꯀꯔꯤꯅꯣ ꯁ꯭ꯇꯦꯠ ꯍꯥꯏꯕꯁꯤꯗꯤ ꯃꯄꯨ ꯄꯥꯜꯂꯤꯕ ꯃꯄꯤ ꯃꯄꯥꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯉꯥꯛꯄꯤꯒꯗꯧꯅꯤ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯅ ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯕ ꯃꯌꯥꯝꯅ ꯚꯣꯠ ꯊꯥꯗꯔ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯤꯍꯨꯠ ꯑꯣꯏꯔꯒ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯉꯥꯛ ꯁꯦꯟꯕꯤꯔꯣꯅ ꯚꯣꯠ ꯊꯥꯗꯔꯒ ꯊꯥꯒꯠꯈꯤꯕꯗꯣ ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯕ ꯃꯔꯝꯗꯤ ꯃꯥꯅ ꯑꯩꯈꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠꯅꯦꯕ ꯃꯥꯁꯦ ꯃꯤꯍꯨꯠꯇꯣ ꯕꯦꯔꯥ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯇꯧꯔꯦꯅ ꯕꯦꯔꯥ ꯑꯃ ꯂꯥꯛꯑꯦꯅ ꯗꯤꯛꯇꯦꯇꯔꯅꯦ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯤꯌꯥꯝꯒꯤ ꯂꯟ ꯊꯨꯝ ꯉꯥꯛꯄ ꯉꯝꯗꯕ ꯑꯗꯨꯒꯨꯝꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯋꯥꯔꯤꯗꯤ ꯇꯣꯛꯄꯤꯈ꯭ꯔꯣ ꯃꯁꯥꯒꯤ ꯂꯩꯖꯔꯤꯕ BJP ꯃꯅꯨꯡꯗꯒꯤ ꯃꯤ ꯀꯌꯥꯅꯅꯣ ꯍꯧꯖꯤꯛ ꯋꯥ ꯉꯥꯡꯉꯛꯏꯁꯤꯕꯣ ꯁꯣꯏ ꯇꯧꯅꯔꯤꯁꯤ ꯀꯌꯥꯅꯣ ꯑꯗꯨꯅ ꯃꯁꯤꯗꯤ ꯍꯌꯦꯡ ꯀꯣꯟꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯕꯥꯛ ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯄꯨꯋꯥꯔꯤꯗ ꯌꯥꯝꯅ ꯑꯃꯨꯕ ꯃꯌꯦꯛꯅ ꯏꯒꯗ꯭ꯔꯥ
हाइबी क्वेश्चन दुई वारी ने इदी इने नि खले केनो हुजिक मणिपुर जे हिंगना सिना मी म्याम यावने अखोइदि फाइ नोइ अखोइ नुंगाइ खांगातंग फागि तवो ngami सिदैस नोमगे सरा तालिब मीदनबु अखोइगि निमित निपानि मापनि कर्फ्यू तोखला कांसिद करि चांगदि हाइबो वखंग बफुंदनेबा इजन ही कंसर्न अबाउट दैट कंसर्न लेतब्राबा म्याम गिदमक्ता इमा इबेल नोमगी सिदा फमगा साज केनो नोमै पोट खा योलिबा नापि सिना खा योलिबा सिंद खयमन सना कैथेन दो थिंगल थंबिग्रे हुजिक बन कर्फ्यू मथक्ता स्ट्राइक non corporation movement out tagdi misam ni mafam dika misam gi dikai lege sini jaga ase where is the public place public ki damak tan leine na trawa government su amadi non state actors civil body sing su miyam gi damak confusion ne bai na hajening ise ta soba hauzik miyam da piba chaithengi matang si I laksadring mamang da haitare hauzik natural violence da I ta jawdan te laksage yamna unprotected oiba ikogi hauzik lei je central security forces mayam thaja lei state forces mayam lei haitara ga ju people is left unprotected I am ba haitare aduna any mafam amandagi mi ma pharaga pura dum hatok pasi yam laiba micham gi oinadi nupi am phawa nga am phawa ahalam phawa sidi yam laiba aduna ikogi leiriba community any si punna hingminaramba leiminarambani yam nang leiminabani manipur yam kana chawu sanata na anywhere amadagi mi ama da khudong chaba lo sidi yam live ta chawa lan ji da violence si da morality ki wafam ji leirak ta taragadi haiba tare to a little extent phawda morality micham haloi dabani nupi haloi dabani ngang haloi dabani habagi adugi wafam ji leirak ta taragadi apang basi to khudong chaba longna bo na rakpa admaru ina micham da yamna matu sonba mi sing sida khudong chaba longna bagi film sida violence ki nature amade conduct si sum sida lakta ragadi and where we are leading to kamai yeng ta so masi kadai wai the violence gi panthung ji oidoi no habi question sini kamai yeng sigi se minas I am going to expert matinate but as a journalist ko aina khanjaba di manipur da toribo lila sidi india gi any pham tawda yaro dum pham lila ne ko akoi sida legible sing sida akoi gi manipur gi tongan ba akoi saktam su leji akoi tongan ba political demands myam akoi gi lal hori ba haitai adungwa mi myam organization myam le sigi leiba akoi Myanmar ga thangnari bagi pot form su lei akoi de leiba lanthum gi akoi natural wealth ki petrol gi chromite ki leidna myam tongan forest product tik ki wood ki flora and fauna myam leigre akoi manipur ju khoni ni notice that India da khwai gi biodiversity choiba lam akoi manipur ne phangdaba leite sana leba haije adu masigi leiba issue sing sida akoi gi tongan ba demand myam sul tandaba nate cookie tale nagai tale akoi mete gi tongan ma demand myam le adu eta gadi akoi demand myam sida kamai to no masai myam na haine ba marmak te inariba hojiti phong haina ba hore akoi gi bifurcation nam ni tawre no hojiti cookie lamda mete changba yadre adu ina to masai nupa akoi gi keno babu mangrise kamal babu mangrise tasen ha kanda akoi gi some sort of a buffer zone area da changu boine puguna masina social media da lakpa ikoi gi news amakak ne ikoi aina observe sum tawjaba je resign tawgadabani haidana akan lawrambaji ngasi ngarang lawbai wanate haukiba ikoi gi 18 months resign tawgadawni na lawrakpa ikoi gi miyam gi ihou mukak lai haba tare yam chawna haidare ado handak ki ngahan haukiba numidang amagi ihou sida yam chawna madugi ihou duni lakribase ngamdragadi resign to habagi firep sine hojik live wafam na madugi iruina na haba tare miyam gi pressure ji kanman madagi numitumukta da MLA mari madi moi maming matha pirakanda ikoi national media gi outlet amada ikoi moi resign to organ have moi firep lauthoki aduga thangnabu numita manipur gi ikoi newspaper khara da makoi taraga nipan amasung makoi kunma thoise MLA from the resign to gani have moi warep lakhe have tare madu iroina congress ki MLA manga su moi resign to no sem sare have gi moi firep lauthoraki sumai to MLA mayam je resign to ne lauthogre miyam ne resign to biu ai wafam leigre housing na muka miyam mayam thola kan da patare chamana ba miyam ne sisu manipur citizen yaktani the manipur citizen mayam thola kan mi pham kan da MLA resign to bu yaroi haidana magi kendra gi miyam sin thola kan da iho hore masigi leiriba dilemma haigadra dichotomy haigadra resign to godobani versus resign to bu yaroi habagi
ꯋꯥꯐꯝ ꯑꯃꯈꯛ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯍꯥꯎꯁꯤꯗ ꯊꯣꯛꯂꯛꯄꯁꯦ ꯇꯥꯖꯧ ꯀꯃꯥꯏꯅ ꯌꯦꯡꯉꯦ ꯃꯁꯤ ꯄꯣꯠꯁꯦ ꯑꯗꯨꯒ ꯅꯍꯥꯟꯒꯤ ꯅꯨꯃꯤꯠꯁꯤꯗ ꯏꯔꯥꯡ ꯍꯧꯕꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯁꯤꯅ ꯌꯥꯝ ꯀꯟꯅ ꯍꯧꯔꯀꯥꯟꯗ ꯃꯤꯌꯥꯝ ꯑꯩꯈꯣꯏꯒꯤ MLA ꯃꯌꯥꯝꯒꯤ ꯌꯨꯝꯗ ꯊꯣꯝꯖꯤꯟꯕ ꯈꯣꯠꯆꯟꯕ ꯑꯗꯒꯤ ꯌꯨꯝ ꯃꯩ ꯊꯥꯕ ꯌꯥꯎꯔꯦ ꯄꯣꯠ ꯆꯩ ꯂꯧꯊꯣꯛ ꯈꯣꯠꯇꯣꯛꯄ ꯃꯌꯥꯝ ꯌꯥꯎꯔꯦ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯃꯥꯡꯈꯤꯕꯒꯤ ꯍꯨꯔꯥꯟꯈꯤꯕꯒꯤ ꯈꯣꯠꯈꯤꯕꯒꯤ ꯃꯌꯥꯝ ꯑꯃ ꯀꯦꯁ ꯑꯃꯁꯨ ꯁꯦꯡꯅꯩ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯃꯣꯏ ꯃꯌꯥꯝꯁꯦ ꯑꯃꯨꯛꯀ ꯑꯩꯈꯣꯏ ꯂꯨꯇꯤꯡ ꯇꯧꯕꯒꯤ ꯃꯣꯏꯒꯤ ꯃꯊꯛꯇ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯈꯠꯄꯒꯤ ꯈꯣꯠꯀꯠꯄꯒꯤ ꯏꯍꯧ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯏ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨꯗ ꯏꯍꯧ ꯑꯣꯏꯈꯤꯕ ꯀꯥꯡꯕꯨꯁꯦ ꯍꯧꯖꯤꯛꯁꯤ ꯂꯨꯇꯔ ꯑꯣꯏꯔꯛꯄꯒꯤ ꯐꯤꯕꯝ ꯑꯃꯁꯨ ꯂꯥꯛꯏ ꯇꯥꯖꯧ ꯀꯃꯥꯏꯅ ꯌꯦꯡꯉꯤ ꯀꯃꯥꯏ ꯁꯤꯗꯗꯤ ꯃꯤꯔꯥꯖ ꯑꯩꯒꯤ ꯑꯍꯥꯟꯕꯗ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯁꯤ ꯀꯩꯅꯣ ꯍꯥꯏꯕꯗꯨ ꯍꯥꯟꯅ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯟ ꯍꯥꯏꯕ ꯑꯃꯒ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯁꯃꯦꯟ ꯑꯃ ꯈꯦꯠꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠ ꯉꯥꯛꯇꯅꯦꯕ ꯃꯣꯏꯁꯦ ꯑꯩꯈꯣꯏ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯤꯅꯤ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯐꯅꯅꯕ ꯑꯩꯈꯣꯏ ꯌꯥꯏꯐꯅꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯅꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯅꯕ ꯑꯃꯗꯤ ꯂꯝꯁꯤꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯦ ꯉꯥꯛꯅꯅꯕ ꯍꯥꯏꯅ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯁꯛ ꯂꯧꯔꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯑꯣꯊ ꯑꯣꯐ ꯑꯣꯐꯤꯁ ꯂꯧꯕ ꯀꯥꯟꯁꯤꯗ ꯑꯩ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯉꯥꯛ ꯁꯦꯟꯖꯒꯅꯤ ꯏꯟꯗꯤꯌꯥꯒꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯩꯅꯣ ꯉꯥꯛꯀꯅꯤ ꯈꯣꯠꯀꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯋꯥꯁꯛ ꯑꯃ ꯂꯧꯔꯤꯁꯦ ꯑꯣꯊ ꯑꯣꯐ ꯑꯣꯐꯤꯁ ꯑꯣꯊ ꯑꯣꯐ ꯁꯤꯀ꯭ꯔꯦꯁꯤ ꯂꯧꯔꯤꯁꯤꯡꯁꯦ ꯃꯣꯏꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯋꯥꯁꯛꯈ꯭ꯔꯕ ꯀꯥꯡꯕꯨ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯑꯐꯕ ꯇꯧꯅꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯇꯧꯅꯤ ꯑꯗꯨ ꯚꯣꯠ ꯂꯦꯞꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯁꯨ ꯃꯤꯌꯥꯝꯒꯤꯗꯃꯛ ꯑꯩꯈꯣই ꯂꯩꯖꯔꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯤꯒꯤ ꯑꯐꯕ ꯇꯧꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯄꯩꯁꯥ ꯄꯤꯕꯗꯤ ꯄꯤꯔꯝꯒꯅꯤ ꯑꯩꯈꯣꯏ ꯈꯔ ꯅꯨꯡꯁꯤꯕꯤꯌꯨꯅ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯕꯒꯤ ꯁꯦꯜ ꯑꯃ ꯄꯤꯔꯝꯒꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯁꯤꯅ ꯂꯧꯗꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯂꯣꯏꯅꯃꯛ ꯂꯧꯋꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯂꯧꯔꯤꯕ ꯄꯩꯁꯥꯗꯨꯅꯅꯦꯕ ꯑꯩꯈꯣꯏ ꯅꯨꯡꯁꯤꯔꯨꯔꯤꯁꯦ ꯃꯣꯏꯗ ꯑꯩꯈꯣꯏ ꯅꯨꯡꯁꯤꯔꯨꯕꯅꯉꯁꯤ ꯀꯩ ꯊꯣꯛꯑꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯇꯧꯕ ꯍꯥꯟꯅꯗꯤ ꯇꯧꯒꯦ ꯇꯧꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛꯀ ꯇꯧꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ MLA ꯃꯤꯅꯤꯁꯇꯔ ꯃꯌꯥꯝ ꯑꯃꯁꯨ ꯍꯣꯏ ꯂꯣꯏꯅꯃꯛꯄꯨꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯌꯥꯝꯕꯅ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯅꯈꯣꯏꯁꯤ ꯌꯥꯗ꯭ꯔꯦ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠꯁꯤꯡꯁꯦ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯄꯣꯂꯤꯇꯤꯀꯦꯜ ꯁꯨꯁꯥꯏꯠ ꯑꯅ ꯑꯃ ꯂꯩ ꯃꯣꯏ ꯃꯇꯝ ꯈꯔꯒꯤꯗꯤ ꯃꯃꯥꯡ ꯆꯍꯤꯗ ꯄꯤꯔꯝꯕ ꯃꯃꯥꯡꯒꯤ ꯇꯝꯗ ꯄꯤꯔꯝꯕ ꯂꯨꯄꯥ 500,000 2,000 ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛ ꯈꯔ ꯑꯗꯒꯤ ꯁꯥ ꯉꯥ ꯆꯥꯅꯕꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯁꯤ ꯈꯤꯇꯪ ꯃꯇꯝꯗꯨꯗ ꯍꯔꯥꯎꯔꯒ ꯑꯩꯈꯣꯏ ꯃꯤꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯐ꯭ꯔꯤꯗ ꯈꯔ ꯐꯪꯉꯤꯕꯅꯤ나 ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯈꯔ ꯆꯦꯜꯂꯨꯕ ꯈꯔ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯊꯥꯒꯠꯂꯨꯔꯤꯕ ꯃꯤꯍꯨꯠꯇꯣ ꯀꯔꯤ ꯑꯣꯏꯔꯒꯦ ꯍꯥꯏꯕ ꯋꯥꯔꯤꯅꯤ ꯑꯗꯣ ꯃꯥꯁꯨ ꯁꯦꯟ ꯇꯤꯡꯉꯀꯥꯟꯁꯤꯗ ꯚꯣꯠ ꯀꯥꯖꯔꯤꯅꯤ ꯒꯨꯟꯗꯥ ꯇꯧꯖꯔꯀꯥꯟꯁꯤꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯔ ꯃꯥꯁꯨ ꯐ꯭ꯂꯥꯁ ꯑꯃ ꯁꯥꯟꯅꯔꯤꯅꯦꯕ ꯀꯔꯝꯕ ꯐ꯭ꯂꯥꯁꯅꯣ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯖꯨꯋꯥꯔꯒꯤ ꯐ꯭ꯂꯥꯁ ꯑꯃ ꯂꯩꯗꯅ ꯆꯦꯅꯥꯎ ꯑꯍꯨꯝ ꯁꯥꯟꯅꯕꯗꯣ ꯑꯩꯁꯨ ꯄꯩꯁꯥ ꯊꯥꯗꯕ ꯑꯗꯒꯤ ꯅꯪꯁꯨ ꯄꯩꯁꯥ ꯊꯥꯗꯔꯛꯄ ꯏꯕꯥꯅꯤ ꯃꯔꯛꯇ ꯂꯥꯁꯀꯤ ꯅꯨꯃꯤꯠ ꯚꯣꯠ ꯅꯨꯃꯤꯠ 2-3ꯗꯣ ꯑꯗꯨꯗ ꯀꯌꯥꯅ ꯄꯨꯊꯣꯛꯄ ꯉꯝꯕ ꯅꯨꯄꯥꯗꯨꯅ ꯈꯔ ꯍꯦꯟꯅ ꯀꯜꯂꯤꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯍꯥꯏꯔꯇꯗꯤ ꯃꯤꯔꯥꯖꯁꯨ ꯁꯦꯜ ꯈꯔ ꯂꯩ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯁꯦꯜ ꯈꯔ ꯄꯥꯏ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯕ ꯌꯥꯕ ꯐꯤꯕꯝ ꯂꯩꯇ꯭ꯔꯕ ꯃꯅꯤꯄꯨꯔ ꯋꯥꯔꯤꯅꯦ ꯍꯥꯏꯁꯦ ꯐꯥꯒꯤ ꯅꯠꯇꯕꯗ ꯑꯗꯨꯒ ꯁꯦꯜ ꯌꯥꯝ ꯂꯩꯕꯅꯤꯅ ꯑꯗꯨ ꯁꯦꯜ ꯇꯥꯔꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯦꯜ ꯄꯤꯔꯕꯅꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯤꯜꯍꯧꯒꯤ ꯃꯃꯜ ꯌꯦꯡꯕꯤꯌꯣ ꯂꯨꯄꯥ 100 ꯀꯌꯥ ꯑꯃ ꯄꯤ ꯍꯥꯏꯅꯦ ꯉꯔꯥꯡ ꯅꯍꯥꯟꯗꯕꯨ 80 90 ꯈꯤꯇꯪ ꯍꯟꯊꯩꯈꯔ ꯍꯣꯡꯊꯩꯅ ꯑꯂꯨ ꯂꯨꯄꯥ 60 ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯕꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯔꯐ꯭ꯌꯨ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯑꯩꯈꯣꯏ ꯁꯥꯇ꯭ꯔ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯅꯨꯡ education ꯈ꯭ꯋꯥꯏꯗꯒꯤ worst hit educationꯒꯤ ꯑꯩꯈꯣꯏꯒꯤ ꯆꯨꯞꯂꯤꯁꯤꯅ ꯌꯥꯝ ꯊꯤꯅ ꯐꯔꯛ ꯇꯥꯏꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯤ ꯑꯗꯨꯝ ꯇꯝꯒꯗꯕꯅꯤ ꯐꯅ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ education ꯍꯥꯏꯁꯦ ꯑꯩꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯃꯁꯤꯒꯤ ꯁꯦꯛꯇꯔꯁꯤꯃꯗꯤ ꯅꯧꯅ ꯍꯧꯒꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯈꯣꯏꯒꯤꯗꯃꯛꯇꯗꯤ educationꯁꯦ ꯑꯩꯗꯤ ꯊꯥꯗꯣꯛꯍꯟꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦꯀꯣ ꯐꯅ ꯂꯥꯟ ꯇꯧꯔꯁꯨ ꯐꯅ ꯃꯅꯨꯡꯗ ꯏꯔꯥꯡ ꯇꯧ ꯇꯥꯔꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤꯃꯗꯤ ꯂꯦꯞꯇꯕꯅ ꯐꯩ ꯍꯥꯏꯅ ꯈꯟꯖꯒꯦ ꯑꯗꯨ ꯉꯁꯥꯏ ꯋꯥꯍꯪꯗꯨꯗ ꯂꯣꯏꯁꯤꯜꯂꯛꯄ ꯀꯥꯟꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯃꯥꯁꯇꯔꯁꯤꯡꯁꯤꯅ ꯃꯣꯏꯒꯤ ꯋꯤꯜ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯃꯄꯥꯟꯒꯤ ꯂꯩꯉꯥꯛ ꯃꯄꯥꯟꯒꯤ ꯑꯩꯈꯣꯏꯅ ꯕꯣꯏꯀꯣꯠ ꯇꯧꯖꯈ꯭ꯔꯕ ꯕꯣꯏꯀꯣꯠ ꯉꯁꯤ ꯉꯔꯥꯡ ꯅꯠꯇꯦꯀꯣ ꯅꯍꯥꯟ ꯌꯥꯝ ꯀꯨꯏꯔꯦ ꯇꯧꯖꯈꯤꯕ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯗꯨꯗ ꯊꯥꯖꯕ ꯊꯝꯃꯀꯥꯟꯗ ꯍꯧꯖꯤꯛ ꯊꯕꯛ ꯇꯧꯅꯤꯅ ꯇꯧꯔꯤꯕꯁꯤꯡꯗꯣ ꯃꯣꯏ ꯔꯤꯖꯥꯏꯟ ꯇꯧ ꯍꯥꯏꯔꯨꯕꯗꯀꯣ ꯇꯧꯁꯨ ꯇꯧꯔꯣꯏ ꯑꯗꯨ ꯔꯤꯖꯥꯏꯟ ꯇꯧꯅꯤ ꯍꯥꯏꯔꯕ ꯑꯩ ꯃꯣꯠꯇꯗꯤ ꯗ꯭ꯔꯃꯥꯅꯦꯅ ꯂꯧꯋꯦ ꯑꯦꯛꯇꯔꯅꯦꯅ ꯂꯧꯋꯦꯕ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗꯕꯨ ꯑꯩꯕꯨ ꯀꯩꯅꯣ ꯇꯧꯔꯀꯥꯟꯁꯤꯗ ꯄꯨꯈ꯭ꯔꯤꯗ ꯆꯣꯡꯊꯔꯅꯤ ꯍꯥꯏ ꯀꯥꯟꯁꯤꯗꯕꯨ ꯚꯥꯏ ꯏꯊꯟ ꯆꯣꯡꯊꯁꯤ ꯌꯥꯏꯅꯣ ꯆꯣꯡꯊ ꯌꯥꯏꯅꯀോ ꯅꯨꯄꯥ ꯊꯣꯛ ꯇꯥꯔꯒꯗꯤ ꯅꯠꯇꯕꯤꯗ ꯑꯩꯅ ꯂꯩꯀꯥꯏ ꯑꯃ ꯇꯥꯑꯝꯒꯦ ꯑꯗꯒꯤ ꯑꯩ ꯅꯨꯄꯤꯁꯨ ꯍꯥꯏꯔꯝꯒꯦ ꯑꯩꯒꯤ ꯀꯩꯅꯣ ꯄ꯭ꯔꯙꯥꯟꯁꯨ ꯍꯥꯏꯔꯝꯒꯦ ꯑꯗꯒꯤ ꯑꯩꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯨ ꯍꯥꯏꯔꯝꯒꯦ ꯍꯧꯖꯤꯛ ꯆꯥꯎꯕꯒ ꯃꯤꯅꯥꯖꯀ ꯍꯧꯖꯤꯛ ꯅꯃꯨꯟ ꯇꯨꯔꯦꯟꯗ ꯃꯊꯛꯇꯒꯤ ꯌꯥꯝ ꯋꯥꯡꯅ ꯆꯣꯡꯊꯗꯣꯔꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯤꯌꯥꯝ ꯂꯥꯛꯑꯀꯥꯟꯗ ꯑꯗꯨꯝ ꯈꯥꯝ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯑꯝꯇ ꯉꯥꯏꯈꯣ ꯍꯥꯏꯅ ꯆꯣꯡꯊꯗꯧꯕ ꯑꯩꯅ ꯆꯣꯡꯊꯅꯤꯡ ꯇꯥꯔꯒꯗꯤ ꯅꯍꯥꯟꯅ ꯆꯣꯡꯊꯒꯤ ꯌꯥꯔꯦꯕ ꯔꯤꯖꯥꯏꯟ ꯇꯧꯅꯤꯡꯕ ꯃꯤꯗꯨꯗꯤ ꯅꯍꯥꯟ ꯇꯧꯕ ꯌꯥꯔꯦꯕ
ꯑꯗꯣ ꯑꯩ ꯔꯤꯖꯥꯏꯟ ꯇꯧꯔꯅꯤ ꯅꯣꯏ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨ ꯇꯥꯟꯅꯁꯤ ꯈꯟꯅꯁꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝ ꯊꯣꯛꯂꯛꯑꯣ ꯑꯗꯒꯤ ꯑꯗꯨ ꯃꯌꯥꯝ ꯃꯣꯏꯅ ꯌꯥꯗ꯭ꯔꯦ ꯂꯥꯁꯇ ꯅꯠꯇ꯭ꯔꯣ ꯑꯃꯔꯣꯝꯗ ꯍꯥꯏ ꯀꯥꯟꯗꯗꯤ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨ ꯑꯗꯨꯝ ꯎ ꯂꯩ ꯑꯗꯣ ꯂꯥꯛꯅꯤꯡꯉꯤ ꯄꯣꯏꯟꯇꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁꯨꯁꯥꯏꯗꯇꯨꯗꯤ ꯃꯤ ꯈꯔꯗꯤ ꯇꯧꯔꯦꯅ ꯂꯧꯖꯩ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯍꯌꯦꯡ 2027ꯒꯤ ꯂꯥꯛꯏꯕ ꯏꯂꯦꯛꯁꯟꯁꯦ ꯁꯤꯗꯩꯁꯤꯗ ꯃꯃꯥꯡꯗꯁꯨ ꯍꯧꯖꯤꯛ BJPꯅ ꯌꯥꯝ ꯍꯥꯏꯔꯝꯕꯅꯤ MPꯒꯤ ꯚꯣꯠꯇ ꯑꯥꯎꯇꯔꯁꯨ ꯏꯟꯅꯔꯁꯨ ꯑꯅꯤꯃꯛ ꯀꯥꯅꯤ ꯀꯥꯏꯅ ꯁꯣꯝꯗ ꯍꯤꯜ ꯆꯤꯡꯒꯤꯐꯥꯎ ꯊꯥꯔꯛꯄ ꯉꯝꯗꯦ ꯋꯥꯔꯤ ꯑꯣꯏ NPFꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯤꯗꯨꯅꯤꯀꯣ ꯀꯣꯡꯒ꯭ꯔꯦꯁꯀ NPF ꯇꯧꯅꯔꯀꯥꯟꯗ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ 27ꯒꯤꯁꯦ ꯁꯤꯗꯗꯤ ꯁꯦꯟ ꯐꯅꯌꯥꯝ ꯍꯥꯏꯊꯔꯒꯁꯨ ꯍꯣꯏ ꯂꯧꯕ ꯃꯤ ꯃꯌꯥꯝ ꯊꯣꯛꯂꯛꯀꯅꯤ ꯂꯧꯁꯨ ꯂꯧꯕꯤꯔꯣ ꯊꯥꯗꯕꯗꯨꯅ ꯀꯔꯝ ꯊꯥꯗꯣꯏꯒꯤ ꯋꯥꯔꯤꯅꯤꯗ ꯑꯗꯣ ꯃꯗꯨꯒꯤ ꯄꯣꯠꯇꯨꯅꯦꯕ ꯍꯟꯗꯛ ꯃꯅꯤꯄꯨꯔꯒꯤ ꯃꯥꯌꯣꯟ ꯂꯦꯞꯇꯣꯏꯁꯦ ꯑꯗꯨꯅ 27ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯊꯥꯒꯠꯂꯨꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯗꯤ ꯍꯧꯖꯤꯛ ꯇꯦꯁ ꯇꯧꯔꯒ ꯑꯩꯈꯣꯏ ꯈꯪꯉꯦꯅ ꯌꯨꯝ ꯃꯩ ꯆꯥꯛꯅꯕ ꯍꯧꯔꯕꯅꯤ ꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯀꯥꯔꯛ ꯇꯥꯔꯗꯤ ꯑꯩꯈꯣꯏꯁꯨ ꯐꯤꯌꯣ ꯑꯃ ꯀꯩ ꯂꯝ ꯑꯃ ꯆꯠꯈꯤꯕ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯅ 27ꯁꯤ ꯌꯦꯡꯕꯤꯌꯨ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯑꯅꯧꯕ ꯚꯣꯇꯔꯁ ꯃꯌꯥꯝ ꯊꯣꯛꯂꯛꯀꯅꯤ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯚꯣꯇꯔꯁ ꯂꯩꯅꯤꯀꯣ ꯌꯥꯔꯣꯏꯗꯕ ꯕꯠ ꯍꯟꯗꯛꯁꯤꯗ ꯆꯍꯤ 13 ꯁꯨꯕ ꯃꯊꯪ ꯆꯍꯤꯗ 13 ꯁꯨꯗꯧꯕ ꯃꯊꯪ 19 ꯁꯨꯒꯗꯧꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯥꯛꯀꯅꯤꯗꯅ ꯃꯣꯏꯗꯤ ꯄꯦꯜꯂꯝꯃꯅꯦꯕ ꯑꯩꯅ ꯈꯟꯖꯕꯗ ꯌꯨꯠꯁꯤꯡꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯡꯂꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯃꯇꯝꯗꯤ ꯂꯣꯏꯔꯦ ꯃꯤꯔꯥꯖ ꯑꯩꯈꯣꯏ ꯃꯇꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩ ꯋꯥꯔꯤꯕꯨ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯨꯡꯗ ꯂꯥꯛꯇꯣꯏꯕ ꯅꯍꯥ ꯍꯧꯔꯛꯇꯣꯏꯕ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯈꯨꯟꯅꯥꯏꯁꯤꯡꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯇꯨꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤ ꯇꯧꯔꯝꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯗꯨꯒꯤ ꯋꯥꯔꯤꯅꯦꯕ ꯍꯥꯟꯅ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯁꯤꯅ ꯇꯨꯡꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯤꯡꯁꯤꯒꯤ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯍꯥꯟꯅꯁꯨ ꯊꯥꯖꯗꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯊꯥꯖꯗ꯭ꯔꯦ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯋꯥꯍꯪꯅ ꯉꯁꯥꯏꯒꯤ ꯍꯧꯈꯤꯕ ꯑꯩꯈꯣꯏꯒꯤ MLA ꯇꯝꯄꯥꯛꯀꯤ MLA ꯃꯌꯥꯝꯒꯤ ꯌꯨꯝꯗ ꯊꯣꯝꯖꯤꯟꯕꯁꯤꯗ ꯌꯥꯎꯔꯨꯕ ꯀꯥꯡꯕꯨꯁꯤ ꯃꯈꯣꯏꯁꯦ ꯄ꯭ꯔꯣꯇꯦꯁꯇꯔ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯌꯥꯝꯅ ꯁꯤꯒꯅꯤꯐꯤꯀꯦꯟ ꯑꯣꯏꯕ ꯍꯤꯁꯇꯣꯔꯤꯀꯦꯜ ꯏꯚꯦꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯑꯃꯨꯛꯐꯥꯎ ꯌꯥꯎꯈꯤꯗ꯭ꯔꯤ ꯍꯥꯏꯕ ꯇꯥꯔꯦ MLA ꯃꯌꯥꯝꯒꯤ ꯌꯨꯝꯗ ꯑꯗꯨꯃꯥꯏꯅ ꯊꯣꯝꯖꯤꯟꯕ ꯑꯦꯠ ꯋꯥꯟ ꯇꯥꯏꯝ ꯑꯗꯨꯒ ꯋꯤꯠ ꯗꯤꯐ꯭ꯔꯦꯟ ꯄꯤꯄꯜ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝꯗ ꯄꯨꯂꯞ ꯀꯣꯑꯣꯔꯗꯤꯅꯦꯠ ꯇꯧꯔꯒ ꯑꯗꯨꯅ ꯏꯍꯧ ꯑꯃꯒ ꯑꯣꯏꯔꯝꯃꯒꯗꯤ ꯃꯅꯤꯄꯨꯔꯗ ꯀꯩꯅꯣꯝ ꯑꯣꯏꯔꯝꯕ ꯌꯥꯕꯖꯥꯠꯅꯤ ꯑꯗꯣ ꯅꯨꯃꯤꯠꯇꯨꯗ ꯇꯣꯉꯥꯟꯕ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯃꯠꯇ ꯌꯥꯎꯗꯕ ꯍꯥꯏꯇꯥꯔꯦ ꯏꯍꯧꯁꯤꯒꯤ ꯃꯅꯨꯡꯗ ꯑꯗꯨꯗꯒꯤ ꯗꯦꯟ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯈꯣꯏꯁꯥꯎꯅꯕꯒꯤ ꯑꯥꯎꯠꯕ꯭ꯔꯁ ꯑꯃ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯏꯍꯧ ꯑꯃ ꯑꯣꯏꯅ ꯎꯒꯦ ꯍꯥꯏꯕ ꯇꯥꯔꯦ ꯐꯣꯔ ꯗꯦꯠ ꯇꯥꯏꯝ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏ MLAꯒꯤ ꯌꯨꯝꯗ ꯆꯪꯁꯜꯂꯀꯥꯟꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯈꯤꯕꯒꯤ ꯑꯦꯂꯤꯒꯦꯁꯟ ꯃꯌꯥꯝ ꯑꯃ ꯂꯥꯛꯏ ꯍꯥꯏꯕ ꯇꯥꯔꯦ ꯏꯚꯟ ꯄꯩꯁꯥꯗ 1 crore ꯐꯥꯎꯕ ꯂꯧꯈꯤꯕꯒꯤ ꯑꯦꯂꯤꯒꯦꯁꯟ ꯂꯥꯛꯏ ꯃꯇꯥꯡꯁꯤꯗ ꯄꯣꯁ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯏꯍꯧꯗꯨꯒꯤ ꯄ꯭ꯔꯣꯇꯦꯁꯇꯨꯒꯤ ꯃꯇꯨꯡꯗ ꯂꯥꯛꯄ ꯑꯃꯨꯛ ꯍꯟꯅ ꯃꯌꯥꯝꯅ ꯃꯦꯗꯤꯌꯥꯒꯤ ꯔꯤꯄꯣꯔꯠꯁꯤꯡ ꯑꯗꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁ ꯃꯌꯥꯝꯒꯤ ꯁ꯭ꯇꯦꯠꯃꯦꯟꯠꯁꯤꯡ ꯑꯇꯣꯞ ꯑꯇꯣꯞꯄ ꯄ꯭ꯔꯦꯁ ꯃꯤꯠ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯀꯥꯟꯗꯗꯤ ꯑꯃꯨꯛꯀ ꯃꯈꯣꯏ ꯃꯌꯥꯝꯁꯦ ꯕ꯭ꯂꯟꯗꯔꯔ ꯑꯣꯏꯅ ꯑꯗꯨꯒꯨꯝꯕ ꯊꯨꯒꯥꯏ ꯌꯩꯈꯥꯏꯕ ꯑꯗꯨꯒ ꯂꯨꯇꯔ ꯑꯣꯏꯅ ꯑꯃꯨꯛꯀ ꯃꯣꯏꯁꯤ ꯑꯦꯂꯦꯠꯁ ꯇꯧꯔꯛꯏꯕ ꯃꯣꯏꯗ ꯃꯔꯥꯜ ꯁꯤꯔꯛꯏꯕ ꯑꯗꯨꯅ ꯃꯣꯏꯁꯤ ꯌꯥꯝꯅ ꯁꯤꯒꯅꯤꯐꯤꯀꯦꯟ ꯑꯣꯏꯕ ꯍꯤꯁꯇꯣꯔꯤꯀꯦꯜ ꯏꯚꯦꯟꯠ ꯑꯃꯗ ꯁꯔꯨꯛ ꯌꯥꯎꯔꯨꯕ ꯄ꯭ꯔꯣꯇꯦꯁꯇꯔ ꯑꯣꯏꯅ ꯃꯣꯏꯁꯤ ꯂꯧꯗꯧꯔꯤꯕ꯭ꯔꯥ ꯃꯗꯨꯗ ꯌꯥꯎꯔꯨꯕ ꯀꯥꯡꯕꯨꯁꯤ ꯅꯠꯇ꯭ꯔꯒꯅ ꯇꯥꯆꯧꯕ ꯃꯈꯣꯏꯁꯤ ꯂꯨꯇꯔ ꯑꯣꯏꯅ ꯔꯤꯀꯛꯅꯥꯏꯁ ꯇꯧꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯤꯅꯤ ꯑꯅꯤꯁꯤꯗ ꯇꯥꯆꯧꯕ ꯀꯃꯥꯏꯅ ꯌꯦꯡꯉꯤ ꯃꯗꯨ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯣꯏꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯖꯨꯗꯤꯁꯤꯌꯦꯜ ꯁꯤꯁꯇꯦꯝ ꯀꯣꯔꯠ ꯑꯃꯕꯨ ꯂꯤꯠꯄ ꯑꯩꯈꯣꯏꯒꯤ ꯖꯨꯗꯤꯁꯤꯌꯔꯤꯗ ꯐꯝꯕꯤꯔꯤꯕ ꯖꯨꯗꯤꯁꯤꯌꯦꯜ ꯃꯥꯏꯟ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯔꯤꯕ ꯑꯗꯨꯒꯨꯝꯕ ꯖꯁꯁꯤꯡ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯃꯣꯏꯁꯨ ꯍꯩꯕ ꯃꯌꯥꯝ ꯌꯥꯎꯏ ꯍꯥꯏ ꯍꯩꯇꯕ ꯃꯌꯥꯝꯁꯨ ꯌꯥꯎꯋꯦꯅ ꯍꯥꯏ ꯑꯗ ꯑꯜꯇꯤꯃꯦꯠꯂꯤ ꯗꯤꯁꯥꯏꯠ ꯇꯧꯗꯣꯏꯗꯨꯗꯤ ꯀꯣꯔꯠꯅ ꯇꯧꯒꯗꯕꯅꯦꯕ ꯃꯣb ꯖꯁꯇꯤꯁꯁꯤꯗ ꯑꯩꯈꯣꯏ ꯃꯣꯕꯁꯤꯗ ꯃꯥ ꯀꯔꯝꯕ एविडेंस यावगे माना कई हुरांग्रगे करोम लेमेद खाना लेरम्ब्रा एलिगेशन ओदुनि नत्रो इन्वेस्टिगेशन द तौतुनि तौतुदि बट इन्वेस्टिगेशन से मोब तक माइन तौदुनो फरे याम पुलिस ऑफिसर जम हाइबो रेन खजिक कनो नुपी म फारोबगी मेरा पाबी म फारो जिक एयरपोर्ट लंबी द तिदम लाइन द बन तौरिसिदे मासु कनो तो हेन अवतागदि हयेंग जुडिशियरी सिना मखोय कोर्ट पुथोरप कांसिदा मखोय द करी वेल चथर के हैव दु वाइने ऑफ कोर्स मोब आइसिदबु मोब ने मोब सिदा ज्ञान ताब मोब काइन लेब्रा मोब आइसिदा मई थाबा कनो तो लाबनी सोहन कनो लाबनी बट मोय लाई मरम करिगिनो हा कानदि खुनाइस लेरिबा अखोगी लेंगाक पाइरेबा चुली पाइब सिंजे पीएन हाइबा थुगायम बाय वाइनेबा चरा हेलेबा नुपा न माइ ममांग लुपा चंगा आम ताय मेन तरागा बंदनम ताय मेन तरा केरम मा युम ने चानिंगाय लेहौदे अदु मिजुम पुगि ताबने अदु अइना अदु जस्टिफाई तवन्तेको हुराम जस्टिफाई तव वान्ते तवसु लेरिबा फियम सिदबु लॉ एंड ऑर्डर गसाय एन हाइजेबिदो मंत्री एमएलए न मसा युंगा ngam kan sida bai kamain tawtuna akhoi leba ngak tuno ba masa ngak ngam ngam tro adu ka bi wai ne haijing is fact mai thugai pasa logre adu togre leba ngak ne lebo kanguna masa ngak ngam da ta gadi ke dawdoi ba
adu khagi wai ne na hiring se taso bana ngasai tilogi maman da ina add up tawning ba makha wahangoi na haiba tare tilogi maman si taso mapan gi oi experience ta tilong maman je lupa manga ki hengkala pasi am chawna haiba tare in all food sectors ida effect of doing tilong ji moi di yam chawna sina ba pot am ko oi bani na khoi ki any restaurant ama da hotel ama da icham cham ba thali ama da faw loina effect of pot ama da oi bani na tilong gi maman jina khoi leba ama gi state ama gi magi socio political gi kai situation ji yam chawna impact pi hai tare sida mu laksani gi sina forget about tilong inflation si long time back ngasi ki thamari gi mamang dagi government of India gi data amagi matung in Manipur sin inflation si quite wang aban heda 10 above way rabani Manipur sina India chawra India da quite inflation wang state ama Manipur ji oi rabani aduga adudagi amka worstly hit am oi ne ba hojik tilogi man si yore ga hari report me am sida but the economy of Manipur si never been an issue heda except economic blockade tawba tawdaba adugi ofam natana Manipur gi economy gi indices mayam se de yenga kanda Manipur gi miyam gi ihong natragana miyam gi temperament se masida gi kaisu sagatpadi ngasi photo oidri bata chobo ko chumna gi ima event mayam na kari film leirong gada ga isam samna hangna bo wafam am oi yam serious oina madu da local laga na madu na issue mo oina ka ikoi social political movement daga mamita badi ngasi photo ude ta chobo kama yenga masi gi ofam se akoi gi leibak se akoi gi leiba lomi sinmi singse tasengna ha kana koi pat tagi chawa adagi basically farming society ne akoi gi kunai sida sen paiba sen yamna paiba haitare ko senjau paiba senjau na paiba haitare ada akoi na haiba mokoi khara sine hujik hinge base akoi gi sel thum man hai kan sida akoi thum diam lai ri hujik adu sel di wale ha du ne akoi economy si kana control to ge have akoi puthok jai bise akoi na wat pa me ama lebna mapan gi lam singda mapan gi producing da mi pan tang di lai aduna bu thangal bazaar pauna bazaar sida leiba phamiba godown phamiba Manipur gi maru oiba primary secondary leiba sector sing leiba sing secondary sector tertiary sector sing le amtung yengo ko kana kaman kai leigen adu ta gi hujik leiba lengak se Manipur gi lengak se maiti or any akoi labor community singsina kyam powerful oina paiba ngamge kyam powerful oiba traders lege kyam sen paiba akoi gi entrepreneur lege haiba wafam di wai ne adu lomi haiba di senmi haiba di man no mo suja ga no mo kan da chaja da kan seasonal oina puthok sabani na Manipur gi leibak se aidi lomi singna lepani haina msu amai thamjage be senmi singsina so thank you very much but okay, one point ani add tawni mai ta gi hujik yeng bi hai ta ga di pung trem khai pawda petrol phangre haibadina hojik myam queue lep naram ne ko ji sidai sida hayeng hangsit kui da bisida akoi je kari film da lakadori ge haibado hen economy wa lakpadina hen akoi lupsala kan sida adu mu khunaya ma angam sena wa sana bido adu mu khunaya mo ina lakpa film leire na ma thamre ta so yam noi je ikoi gi oil depot da kaw thau kangle miyam petrol phang da bagi awapa mai bagi mayong na ba horagani haiba ikoi gi sana leba pause gi headlines adu ta chaw na hoji petrol phang dre bagi ofam ma lai hoji ki miyam the news update am thamjage ha tare hoji national highway 37 𝗣𝗔𝗢𝗄𝗘 da chingning khai na marum kan lambi sina marum kan yam chawna Manipur gi essential commodities mayam da yam chawna worstly hit tawkhiba phibam mama lei ado hoji ki news update ta mayam jiri imphal jiri lambi hange aduga hojik se essential commodities mayam am mafum sida purak pa hogre haidana ikoi gi paumi na mafum duda haktheng na chalora kanda fangba report oina hoji ki oina ikoi da leijare haidare aduna imphal jiri bam si hange aduna mahu sagum ikoi gi essential commodities mayam am purani aduna thau fangda gi mayam na wari base khara makai safagani habagi phibam madi ta choba uri habitare hoji se aduga adu kayam thuna tilogi maman handage abadu madi chobo hanga moi dore ta choba kai habini matang sida aina haiding se petrolize ta sena oi mathok tai ko adu petrol gi supply lepoibo maram sida leije more than 80,000 troops aina hajabdo paja ke teba mayam su wadu ne ko ana khoi wadu sida khoi chana bi maman dui wainda tilau dui maman dui wainda chingi mira samti yung maman jiwo lupa humpu hele super fine yang khai manga maitai cheng honge na haise 55 ar chen yeng duga khoi maitai cheng duga kyam khenari ge haibu kushnu waine ba adu khoi gi ngasa am tanga iri tre tawjage ona kan khoi paung aram sumandena leidreba aram sumandena khoi unlf lingat piramase
mana isei ma irame aduda laira wai ni isei ma irame no laira bagi chak thungde laira bagi phi thungde na aduga ngasi humang mamana tanba sen nongmata gi charane na ko si wai sing ju manipur gi miyam sing pan ba horabani seng hai kan de kaina akhoi gi laira bagi pantung ngamkhei do yorok pa hai ta ne ko adu sel ju la tholok tawa sel taningai area laitaba lambi su laitaba ar pai bu khas no loge han lakpa mi miam nomai pa ga lakpa mi miam su yaudaba su nate su mi la le roi khang de ko adu hoji ki le film je di manipur gi leiba khoi khunai ji punna lumina ba gi film ma lak thing is da miam khoi machine miam kitang manana kan sida punna khoi gi bapung pha ba pangan kan ba khunai ma onana ba khona ba ma thau tai masisida akhoi mi khudimaki magi responsibility yam chongna lei haibadum ta thamjage